Manipur ki saknairaba Leikhidraba Gynecologist Dr W Imo amadi mahakki Machanupa NIlesh ki mamingdagi louraba mahakki imung manungna saba IMOLESH hotel ngasi Manipur ki Chief Minister Biren na sangakhre GP Women College ki mayon nabada leiba all lambulenda sariba hotel asi sangabagi thoramda Works Minister Govindas Konthozam hanagi Minister O Henry amadi atai masak naiba kaya su saruk yaki sangabagi thoramatuda wangangladuna Chief Minister Biren hai ngasi sangariba hotel asina tourism lamda mateng pangbata natana naha oiriba miyoi kaya amadasu mateng pangba ngamlagani haiki amaromda Leikhidraba Dr Imo busu Chief Minister na singthaki panbayai Leikhidraba Dr Imo hotel gi lamda khut thaba horamlaga miyam gi seba hotnabada COVID-19 positive oibi mirol bi amanai pakna angang unaramlaga masama COVID-19 positive oirakpadagi Leikhidabani